Welcome to Manipuri Horror Tube. Ahanmamaktada yingbiriba khudingna channel asibu subscribe tobiramu aduga matungdasu aki wari kya yingba fangbinabagidamakta bell icon busu nambiramu. Ngasigi wari asi 2023 da release oikiba Indonesian horror movie Walk to Maghrib hariba movie asiga maramdani. Movie asi aigi last video da Pepe Irom haina comment tawrakiba subscriber amagi request gi tawjabani. Thank you so much. Wari asi aduki matik nungai amadi Walk to Maghrib hariba asi wahan thokti numidang wairam natraga numit taba matam haiba asini. Aikoina angang oiringi matamda yumgi ahalsingna numit tare yum hajilaklo haibuna hek haibigi maram adudagi sagalakiba Islamic oiba movie amani. Movie asigi ratings ti IMDb da 5.9 out of 10 fangi. So mayam thangtaba tawduna let's roll the intro. Movie asigi ahobada angang ahum khak uwa fangi makoi gi ming Wati Karta amadi Rajat matamdo numidang wairam oirakpagi mamsilakpa matamni maduda Watina Rajat amadi Karta makoi anibu mamsilakle yum hananaba tawrisi haina kanna hairaki adubu makoi ani yum halasi aramde maduda Wati di laitin yam kiganba oibana chatlisi haiduna yam kanna taklakhi Kartana duda hairaki Mikiti nangana halamo aikodi wali lakire asdedi Wati matomta mayum maiki romda tamtamna hanki jagi Rajatna makugi sanaram libadu continue toraki masida mana umate kama thombada asukpa umangamagi manunda tasinki makunna mada tasinki duna madu lothongnaba angang aduna kanna honaringaida manungomdagi imagi makutadu kanano mana phaki sidai angang du kimanki duna lothongnaba kanna honai asomdana Wati bu kanagumba amana kauraki masu kanano na sum lakpada magi makhongdu paiduna laktana chinki Wati na kanbiyu haiduna koila lorokpada asomdagi Rajat sutarami asomdana amuk Kartagi khut adu uchina china makhundudagi satoraki adubu magi khut macha manga dudagi ama yaramdre haiba ufangki anaba amadi akiba phawraba Kartasu kanna loraki sigalunana ahanba sina silusili Sidagi chahi kunthra matungda utlaki masida Saman amadi Adi kauba nupa macha ani khakulaki mabani hobe school gi damata chelami kas makoi anima mahausa dagi punctual oidaba satra ma oirami lambida Karta uwa fangi hojik mahak se wakhal choiraba miyoy ma oiramle adai mahak se umangda matam chukpagi oina lei aduga dinoiba matamda koichat chatna lambi thongda hek thulaki Saman amadi Adi school yaure mabani ubada Miss Warona yam sauraki nakoi no pau school se matam chana karuk tribu kai gino kari karamba akanma thabak suge noibo school se aduk thengna lai se kadi gino haiba haina cheraki sidai mabani class loirba matung punishment su fangani haiduna mem na hairaki haiba tobagi matung inna mabani mak school suti oirba matung punishment fangki Marakasida makoi class ki Miss Warona kwaidagi nungsijabi mahairoi Ayu koba nupi macha ama homework check tawhana ba haiduna changlakhi masida Miss Namabu loina chumbagi damakta pen namasu gift pikhi asigi matungda Saman amadi Adi Ayu gi mapa Mr. Marto gi dukan da lakhi nuti numit khudingi Saman dukan sida khoi thinba lakadawni adubu school form nangnadrabasida mak mayumdagi khoi porokpa kaw duna nuti numit khudingi asumna haina bataramni Maduda Mr. Martona hairaki na dumai sum tawradi nayamba Samuenda ai haidoglani amasung nang khara gyan taune ngausananu ni nayamana nangi lairik tamnaba amadi nabok anabagi hotnabada tumba chaba khangdre aduga nangna sida kharni leiraga amuk school thenge hai kharni leiraga amuk khoi thilaktre hai kainu nang torisibo asidei Ayu chak thiluni haiduna tiffin ga tawraga tholaki Ayu se Karta gi mayamagi machanupi ni aduna nungti numit khudingi Ayu na makhuragi ni haiduna umangda chak thinba hegek chali Ayu na makhuragi chak puraga lakpada Karta na hairaki mamsilakadawre thuna yum hanana batau natrabadi phattaba lai mayama tholaklakani maramdi hungang aduda sandata akibaga angang amata mapanda thoknadi Matangi sinda masjid ta angang punamak ustad kaluna na pamlami
ꯑꯗꯨꯕꯨ ꯁꯃꯟꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯎꯁꯇꯥꯗꯅ ꯍꯥꯏꯔꯝꯃꯤ, ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯅꯨ, ꯃꯔꯝꯗꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯅ ꯃꯁꯖꯤꯗꯇ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯖꯥꯟꯒꯤ ꯃꯇꯝꯗꯇ ꯂꯥꯛꯎ, ꯅꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯒ꯭ꯌꯥꯟꯁꯨ ꯂꯩꯕ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯃꯟ ꯃꯕꯣꯛꯀ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯕꯣꯛꯁꯦ ꯀꯩꯝꯇ ꯉꯥꯡꯕ ꯁꯛꯄ ꯍꯧꯒꯠꯄ ꯆꯠꯄ ꯐꯝꯕ ꯉꯝꯗꯅ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯁꯃꯟꯒꯤ ꯃꯌꯥꯝꯕ ꯁꯥꯃꯨꯑꯦꯜ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯗ ꯈꯣꯏꯍꯤ ꯊꯤꯜꯂꯝꯗꯕꯒꯤ ꯃꯔꯝꯗ ꯐꯨꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯅꯪꯅ ꯃꯊꯪꯗꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤꯀꯣ, ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯕꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯃꯨꯑꯦꯜꯅ ꯃꯥ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯉꯁꯤ ꯃꯄꯥꯟꯗ ꯆꯠꯇꯣꯏꯅꯤ, ꯑꯗꯨꯒ ꯈꯔꯅꯤꯗꯤ ꯃꯗꯨꯗꯒꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯨꯝꯗ ꯁꯃꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯣꯛ ꯃꯕꯥꯅꯤ ꯈꯛꯇ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤꯟ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯌꯥꯝꯕ ꯆꯠꯈ꯭ꯔꯒ ꯏꯃꯨꯡꯗ ꯀꯅꯥꯅꯣꯃꯒꯤ ꯃꯤꯔꯨꯝ ꯑꯃ ꯎꯕ ꯐꯪꯉꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯁꯃꯟꯅ ꯋꯥꯈꯜ ꯂꯣꯏꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯈꯟꯗꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯃꯟ ꯈꯣꯏꯍꯤꯒꯤ ꯕꯣꯇꯜ 2 ꯈꯛ ꯄꯨꯔꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯈꯤ, ꯃꯔꯝꯗꯤ ꯉꯁꯤꯗ ꯍꯌꯦꯡꯒꯤꯁꯨ ꯌꯥꯎꯅ ꯗꯤꯂꯤꯚꯔꯤ ꯇꯧꯔꯝꯃꯒꯦ ꯑꯁꯤꯅꯤ꯫ ꯉꯁꯤꯁꯨ ꯑꯥꯗꯤ ꯑꯃꯗꯤ ꯁꯃꯟ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯌꯥꯝꯅ ꯊꯦꯡꯈꯤ꯫ ꯑꯃꯨꯛ ꯃꯤꯁ ꯋꯣꯔꯣꯅ ꯄꯅꯤꯁꯃꯦꯟꯠ ꯄꯤꯈꯤ꯫ ꯃꯕꯥꯅꯤꯃꯛ ꯁꯨꯇꯤ ꯑꯣꯏꯔꯕ ꯃꯇꯨꯡ ꯄꯅꯤꯁꯃꯦꯟꯠꯇꯣ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯄ꯭ꯂꯦ ꯑꯃ ꯌꯦꯡꯕ ꯆꯠꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯚꯦꯟ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯀꯥꯔꯇꯥ ꯎꯃꯪꯗ ꯎꯇꯦ ꯀ꯭ꯋꯥꯇꯦ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯕ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯔꯇꯥꯗ ꯀꯩꯅꯣꯝꯃ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯊꯅꯝꯂꯒ ꯆꯤꯡꯆꯦꯞꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ, ꯑꯗꯨꯒ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯑꯇꯤꯌꯥꯗꯨ ꯉꯁꯪ ꯉꯥꯡꯂꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯁꯤꯗꯩ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯀꯥꯔꯇꯥꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ, ꯍꯥꯏꯕꯗꯤ ꯆꯍꯤ 30 ꯃꯃꯥꯡꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯅꯨꯃꯤꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯄꯒꯤ ꯃꯇꯧ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯑꯁꯣꯝꯗ ꯁꯃꯟ ꯑꯃꯁꯨꯡ ꯑꯥꯗꯤ ꯄ꯭ꯂꯦ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯕꯥꯅꯤ ꯃꯤꯁ ꯋꯣꯔꯣꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯃꯟꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝꯇ ꯆꯩꯕꯒ ꯉꯥꯡꯕꯒ ꯅꯣꯡꯃꯇꯁꯨ ꯏꯟꯊꯤꯖꯅ ꯉꯥꯡꯗꯦ, ꯃꯥꯁꯦ ꯁꯤꯈ꯭ꯔꯗꯤ ꯐꯅꯤꯕꯣ꯫ ꯁꯤ ꯇꯥꯕꯗ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, ꯍꯦ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯗꯨꯕꯣ, ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯤꯗꯣ ꯀꯔꯤꯒꯤꯅꯣ, ꯍꯩꯗꯦꯅꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ꯫ ꯑꯁꯣꯝꯗ ꯃꯤꯁ ꯋꯣꯔꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯅꯤꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤꯅ ꯃꯤꯁ ꯋꯣꯔꯣꯕꯨ ꯄꯣꯖꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯤꯁ ꯋꯣꯔꯣꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤ꯫ ꯍꯥꯏꯁꯤꯅꯗꯤ ꯁꯃꯟꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯆꯤꯟꯗꯨꯡ ꯏꯟꯈꯤ꯫ ꯃꯈꯣꯏꯅ ꯈꯨꯟꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯤꯁ ꯋꯣꯔꯣ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯃꯁꯤ ꯃꯔꯗꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯑꯁꯣꯝꯗ ꯁꯃꯟ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯨꯕ ꯋꯥ ꯑꯗꯨꯒ ꯆꯥꯟꯅꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯤ ꯑꯇꯩꯅꯁꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯁꯤꯟꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯗꯤꯅꯁꯨ, ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯔꯤꯕꯁꯤ ꯀꯃꯥꯏꯅꯅꯣ, ꯅꯪꯅ ꯍꯥꯏꯕꯗꯨꯅ ꯑꯣꯏꯔꯛꯏꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯃꯟꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯑꯗꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ꯭ꯔꯅꯦ, ꯑꯣꯏꯔꯣꯏꯗ, ꯋꯥ ꯍꯥꯏꯕꯁꯤꯕꯨ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯑꯁꯦꯡꯕꯃꯛ ꯑꯣꯏꯒꯗ꯭ꯔꯣ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯡ ꯉꯥꯜꯂꯒ ꯃꯤꯁ ꯋꯣꯔꯣꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯇ ꯁꯃꯟꯁꯨ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯪꯍꯧꯗꯅ ꯃꯤꯁ ꯋꯣꯔꯣꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯁꯃꯟꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯤꯗꯩ ꯃꯥꯁꯨ ꯀꯤꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗꯁꯨ ꯁꯦꯝ ꯑꯁꯨꯝꯅ ꯅꯠꯇꯕ ꯀꯌꯥ ꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯄꯣꯂꯣꯏꯗ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯃꯟꯕꯨ ꯄꯣꯖꯦꯁ ꯇꯧꯈꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯈꯨꯡꯒꯪꯒꯤ ꯉꯥꯛꯁꯦꯟꯕ ꯆꯤꯐ ꯗꯜ ꯔꯍꯤꯝ, ꯃꯤꯁꯇꯔ ꯃꯥꯔꯇꯣ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯍꯤꯝ ꯑꯃꯁꯨꯡ ꯑꯥꯌꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁ꯭ꯀꯨꯜꯒꯤ ꯑꯅꯧꯕ ꯂꯥꯛꯄ ꯑꯣꯖꯥ ꯅꯤꯡꯁꯦꯕꯨ ꯑꯣꯛꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯜ ꯔꯍꯤꯝꯅ ꯅꯤꯡꯁꯦꯗ ꯍꯥꯏꯔꯛꯈꯤ, ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯦꯡꯉꯤꯅꯦ, ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯜꯂꯤꯉꯩꯗꯅ ꯌꯧꯔꯛꯐꯝ ꯊꯣꯛꯑꯕꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯁꯦꯅ ꯈꯨꯝꯂꯛꯈꯤ, ꯏꯍꯦ ꯑꯩꯗꯣ ꯉꯁꯥꯏꯅ ꯊꯨꯡꯖꯔꯗꯧꯅꯤ, ꯂꯝꯕꯤ ꯈꯪꯗꯕꯒꯤꯅꯤ, ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯪꯂꯨꯔꯦ ꯑꯩꯗꯣ, ꯀꯣꯟꯅ ꯃꯤꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯁꯤꯗ ꯌꯧꯔꯛꯄꯅꯤ꯫ ꯑꯁꯤꯗꯩꯗꯤ ꯗꯜ ꯔꯍꯤꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯈꯤ꯫ ꯃꯤꯁ ꯅꯤꯡꯁꯦꯅ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯋꯥꯔꯤꯒꯤ ꯄꯣꯂꯣꯏꯗ ꯈꯪꯕ ꯉꯝꯂꯛꯀꯅꯤ꯫ ꯑꯁꯣꯝꯗ ꯀꯥꯔꯇꯥꯁꯨ ꯑꯁꯤ ꯄꯨꯝꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯕ ꯐꯪꯉꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯃꯟ ꯁ꯭ꯀꯨꯜ ꯀꯥꯈꯤꯗꯦ꯫
आदि मतुमता लाक्लमी अदुसु थेंगना यौरखी अदुबु मिस निंगसेना कईमता ngang याम फरमी मासे असो माइके दनुमु मिस्टर मार्टो की दुकान दा समुएन खोही की पैसा लोबा लाखी अदुबु मार्टो नदी खोही दुकान दा योफो यौरखते हादुना खंगलबदा इकाइबना अमदी सौनिंगबगा लोइनना मयुमदा हलखी अदुगा संबंध फुरमी अदुबु संबंधी पोजेस ओइरेदुना लेबगी मरमना मयामबना ngangliba वादु ताबा कोबा लेरमदे असिदगी मयामबु माना नंगता सीखरो हाइदुना हाइरखी ꯃꯇꯥꯡꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯁꯃꯨꯑꯦꯜꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯁꯃꯟꯅ ꯃꯌꯥꯝꯕꯕꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯈꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯃꯟ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯗꯜ ꯔꯍꯤꯝ ꯍꯣꯏꯒꯤ ꯌꯦꯟ ꯃꯀꯣꯟꯗ ꯆꯪꯗꯨꯅ ꯌꯦꯟ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯈꯣꯏꯍꯤ ꯕꯣꯇꯜ ꯑꯗꯨꯗ ꯌꯦꯟꯒꯤ ꯏ ꯑꯗꯨ ꯍꯥꯟꯗꯨꯅ ꯃꯤꯁꯇꯔ ꯃꯥꯔꯇꯣ ꯍꯣꯏꯒꯤ ꯃꯐꯝꯗ ꯊꯤꯟꯕ ꯂꯥꯛꯈꯤ ꯃꯤꯁꯇꯔ ꯃꯥꯔꯇꯣꯅ ꯑꯗꯨ ꯎꯕꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯈꯤꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯁꯃꯟꯁꯨ ꯀꯩꯃꯇ ꯍꯥꯏꯔꯝꯗꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ माइके अमरोमदनमु आयु क्लास मनुंगदा मिस वोरो की असीबा थवाई अदु हंजिन हंजिन उरमी अदुगा मागी मचिंदा समन समन हाइदुना तोइना पलमी आयुना मयुमदा हलकपदा मागी मपा मार्टो दल रहीमगा पुन्ना लेरमी अदुगा मखोइसु समनगी मरमदा वाडी सारमी हाइबा वफाइबदी समनना ngarang खोहीगी मफमदा ई ओइना पिरखिबदो मदुइ मरमदा सानरखी मतासिदा दल रहीमना मागी येन मयाम हालमनिदुसु सोइदना समन्ना ओइरमगनी समन्ना तौबो ओइरमलगनी हाइदुना हाइरखी सिदैदी मखोइ लोइना समन होइगी मयुमदु चटकी आदि अमदी आयुसु मखोइगा पुन्ना लाक्लमी युमदु हांदोक्तुना येनुबदा समनगी मयामबा समुएन सीरदुना तारगा लेरमबदु थेंगनखी दुबदा मयाम लोइ मंगखी समन्दी युमदा लेबो उरमदे ngayang matunda adi amasung ayuna saman turen mapanda thengnakhi pau pinaraklaba matungda dal rahim hoigi mayumda saman bu purakhi aduga mado kaimta ngangu sa u haiba yaramde tumin tuminna leiraga kainoma machinda tattana nganglambi asidei khara khara tawduna kungang adugi mi pumba mari mari langnakhi marakaduda miss ningse su yarami ningsena मा अमता वांग रुके हैदुना मतुमता इमुंगदा चंगलखी अदुबु ngahak leiraga tholaki aduga hairaki मादी केमता ngangu haiba yade just machinda ise ama tattana ngangi mata sida somdagi karta su lumduna yengdi haiba wo fangi matangi sinda samueng amadi miss worogi asiba thawai tholokduna samanbu chatkhro haiduna kanna hairaki sidai saman masa matumta imungda suicide tawduna sijaki समन्ना लेखिद्रबा मतुंग आदि अमसुंग आयु यामना कपखी मसिदा मिस निंगसेना मबानी बु थेंजिनबेकी एनीवेज मथंगी इसिंदा अमुक आदि मागी स्कूल दा यामना थवाई नुवाइतन लेबदो उबो फंगी मिस निंगसेना नंग अदुमाई सुम लेरदि कमाई तौनी हौजिक खरा खरा सु मूव ऑन तौनबा तो फरेसे नंग लाइरिक सु पाबा अमता चंगलबररोय ngasi nang sida aiga homework to totholasi haidun hairaki maduda adi su yaki sidai ya changma matam yorokpada school gi pion na laklaga miss ningseda school lonsin na ba haiduna hairaki aduga anga asi sumayun da thadu khina ba hairaki maduda ningsena hairaki kemta warugano aina tinbigani asidai adi da unjalaga nangna chalamdai da prayer store maga chatlo haiduna hairaki homework loiraba matungda adi prayer torami aduga thulokpada samangi asiba thawai mapanda leptun lerami aside adisu possess toiki mayum yorukpada masu wa amata ngangdana yam akiba pibam amada leiki mata asida karta adi hoigi mayumda emulate ama kanna yansilami masimagi mapana thengnakhi aduga angawba ama oibana mapana tanthoki hairiba emulate asi kartana samanoigi mayumda su yansilami kadigi yalibano haibadu aikhoina kona khanglakani sidagi school da adi tumin na leiba horki chuti oiraba matung student pumba mayum hanagrabasu adi di mafam dagi sungneng lengdan lerami si ubada ayu su leitawam khangite ayu mayum da halakraba matungda amuka miss worogi bhutadu magi mitmangda ufangi aduga handakti magi machinda adi haiduna toina sulami sidai ayu su pakhatladuna school da chatki दुबु क्लासरूम दा आदि की पोचे पुंबा दिलेरमी दुबु आदि दिलेरमते आयु महाकु थीबा चटकी दुबु महम कैदसु थीबा फंगिते
ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯗꯤ ꯑꯉꯥꯡ ꯑꯃ ꯄꯨꯗꯨꯅ ꯎꯃꯪꯗ ꯆꯠꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯕ ꯐꯪꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯁ꯭ꯀꯨꯜꯗ ꯃꯤꯁ ꯅꯤꯡꯁꯦꯅ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯣꯏꯔꯕ ꯃꯇꯨꯡ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯌꯨꯝꯗ ꯍꯟꯒꯗꯧꯕꯅꯤ ꯑꯃꯗꯤ ꯄ꯭ꯔꯦꯌꯔꯁ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯌꯥꯝ ꯊꯨꯅ ꯑꯥꯗꯤ ꯑꯃꯗꯤ ꯕꯣꯟꯗꯟ ꯐꯪꯅꯅꯕ꯫ ꯕꯣꯟꯗꯟ ꯍꯥꯏꯔꯤꯕꯁꯤ ꯑꯥꯗꯤꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯌꯨꯅ ꯃꯤꯁ ꯅꯤꯡꯁꯦꯗ ꯑꯦꯃꯨꯂꯦꯠ ꯑꯗꯨ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯁꯦ ꯀꯤꯔꯗꯨꯅ ꯃꯈꯥꯗ ꯊꯥꯗꯈꯤ ꯑꯗꯨꯒ ꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯥꯌꯨꯅ ꯁꯤ ꯑꯦꯃꯨꯂꯦꯠ ꯑꯃꯅꯤ, ꯃꯁꯤꯅ ꯐꯠꯇꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯁ ꯅꯤꯡꯁꯦꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯑꯁꯨꯝꯕꯗ ꯑꯝꯇ ꯊꯥꯖꯗꯦꯀꯣ, ꯅꯪꯁꯨ ꯊꯥꯖꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯜ ꯔꯍꯤꯝ ꯑꯃꯗꯤ ꯎꯁꯇꯥꯗ ꯃꯁꯖꯤꯗꯇ ꯂꯥꯛꯄ ꯎꯏ꯫ ꯑꯗꯨꯒ ꯃꯁꯖꯤꯗꯇ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯥꯡꯈꯤꯕ ꯕꯣꯟꯗꯟ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯥꯗꯣ ꯁꯤꯕꯨꯗꯤ ꯁꯤꯕ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯤꯁꯇꯔ ꯀꯥꯔꯇꯣꯒꯤ ꯃꯌꯨꯝꯗ ꯁꯃꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯇꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯄꯠꯂ ꯄꯨꯝꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯅꯣ ꯍꯥꯏꯅ ꯃꯤꯁꯇꯔ ꯃꯥꯔꯇꯣꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯛꯈꯤ꯫ ꯑꯥꯌꯨꯅ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯍꯥꯟꯗꯒꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯕ ꯑꯥꯗꯤ ꯂꯦꯞꯂꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯗꯤ ꯍꯨꯏ ꯑꯃꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯂꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯥꯌꯨꯕꯨ ꯎꯕꯗ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯁꯤꯗꯩ ꯗꯜ ꯔꯍꯤꯝꯒꯤ ꯅꯨꯄꯤꯅ ꯑꯥꯌꯨꯕꯨ ꯃꯌꯨꯝꯗ ꯄꯨꯁꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯕꯨ ꯑꯥꯗꯤꯗꯤ ꯏꯃꯤꯡꯗꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ ꯑꯥꯌꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯅ ꯑꯥꯃꯤꯟ ꯂꯥꯛꯇꯨꯅ ꯎꯇꯨꯞ ꯑꯃꯅ ꯑꯥꯗꯤꯕꯨ ꯊꯣꯝꯗꯨꯅ ꯋꯥꯟꯊꯍꯟꯈꯤ꯫ ꯃꯁꯤꯗꯩ ꯈꯨꯡꯒꯪꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯗꯜ ꯔꯍꯤꯝꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯈꯤ, ꯂꯣꯏꯅꯅ ꯎꯁꯇꯥꯗꯁꯨ ꯂꯥꯛꯏ꯫ ꯎꯁꯇꯥꯗꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯗꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯑꯥꯗꯤꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯥꯗꯣ ꯚꯣꯃꯤꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯖꯤꯁꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯑꯥꯗꯤꯅ ꯌꯥꯝ ꯋꯥꯏ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯣꯝꯗ ꯀꯥꯔꯇꯥ ꯑꯦꯃꯨꯂꯦꯠ ꯄꯪꯁꯥꯗ ꯁꯥꯔꯝꯃꯤ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ꯫ ꯑꯃꯨꯛ ꯃꯌꯥꯝ ꯑꯗꯨ ꯎꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯥꯗꯤꯁꯦ ꯀꯩꯗꯧꯔꯨꯔꯒꯦ, ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯅꯝ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯥꯃꯤꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯉꯁꯥꯏ ꯕꯣꯟꯗꯟꯒ ꯊꯦꯡꯅꯩ꯫ ꯃꯗꯨꯗ ꯕꯣꯟꯗꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯕꯨ ꯑꯥꯗꯤꯅ ꯃꯣꯡꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯣꯡꯐꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯃꯟꯒꯤ ꯐꯨꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯇꯧꯊꯣꯛꯇꯨꯅ ꯁꯃꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯥꯔꯇꯣꯒꯤ ꯃꯌꯨꯝꯗ ꯊꯝꯈꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯍꯨꯏ ꯑꯃꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯗꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯎꯕ ꯀꯥꯔꯇꯥ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯣꯟꯅ ꯑꯦꯃꯨꯂꯦꯠ ꯑꯁꯤ ꯊꯦꯠꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯥꯏꯔꯨꯔꯒꯗꯤ ꯃꯥꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯄꯨꯝꯅꯃꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯧꯔꯛꯄ ꯃꯥꯜꯂꯤ꯫ ꯅꯍꯥꯟꯉꯩꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯏꯐ ꯐꯅ ꯂꯩꯖꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯍꯜꯂꯦ꯫ ꯁꯤ ꯇꯥꯕꯗ ꯈꯨꯟ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯈꯤ ꯂꯥꯎꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯎꯃꯪꯗ ꯂꯥꯛꯂꯒ ꯀꯥꯔꯇꯥꯕꯨ ꯇꯞ ꯇꯥꯏꯅ ꯐꯨꯗꯠꯂꯦ ꯍꯥꯏꯔꯒ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯗꯜ ꯔꯍꯤꯝ ꯂꯥꯛꯇꯨꯅ ꯈꯥꯝꯗꯣꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯉꯥꯏꯈꯣ ꯃꯌꯥꯝ, ꯑꯩ ꯃꯥꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟ ꯍꯥꯡꯗꯣꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯔꯝꯂꯕ ꯊꯣꯛꯂꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏꯁꯤ꯫ ꯑꯦꯅꯤꯋꯦꯁ, ꯀꯥꯔꯇꯥꯒꯤ ꯑꯦꯒꯦꯟꯁꯇ ꯄ꯭ꯔꯨꯐ ꯑꯃꯠꯇꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯁꯣꯝꯗ ꯑꯥꯌꯨ ꯇ꯭ꯔꯣꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯁꯥ ꯉꯝꯂꯛꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥ ꯃꯥꯔꯇꯣꯁꯨ ꯑꯥꯌꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯥꯌꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯪꯀꯜ ꯀꯥꯔꯇꯥ ꯂꯥꯟꯗꯦ, ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯔꯇꯣꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯁ ꯅꯤꯡꯁꯦ ꯑꯥꯌꯨꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁ ꯅꯤꯡꯁꯦꯕꯨ ꯍꯦꯛ ꯎꯕꯗ ꯑꯥꯌꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯁꯨꯡ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯁꯦꯅ ꯃꯍꯥꯛ ꯎꯃꯪꯗ ꯆꯠꯂꯨꯏ ꯑꯃꯗꯤ ꯀꯥꯔꯇꯥꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯥꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯉꯝꯃꯛꯑꯦ ꯍꯥꯏꯕ ꯅꯤꯡꯁꯦꯅ ꯄꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯂꯦꯁꯕꯦꯛ ꯑꯃ ꯎꯠꯂꯛꯈꯤ꯫ ꯐ꯭ꯂꯦꯁꯕꯦꯛ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯡꯕ ꯔꯤꯚꯤꯜ ꯑꯣꯏꯔꯛꯈꯤ꯫ ꯑꯥꯌꯨꯅ ꯅꯣꯡꯃ ꯀꯥꯔꯇꯥꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯀꯥꯔꯇꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯃ ꯑꯇꯤꯌꯥꯗ ꯑꯉꯥꯡꯕ ꯃꯆꯨꯅ ꯁꯟꯗꯣꯛꯈꯤꯕ, ꯅꯨꯡꯁꯤꯠꯅ ꯑꯉꯥꯎꯕꯒꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯤꯠꯂꯛꯈꯤꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯆꯍꯤ 30 ꯃꯃꯥꯡꯗ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯁ ꯅꯤꯡꯁꯦ ꯖꯤꯟ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯖꯤꯟ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤ ꯏꯚꯤꯜ ꯖꯤꯟ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯕꯨ ꯕ꯭ꯂꯦꯛ ꯃꯔꯗꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯃꯍꯥꯛꯁꯤ ꯑꯉꯥꯡ ꯆꯥꯕ ꯂꯥꯏ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯁ ꯅꯤꯡꯁꯦꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯔꯤꯕ ꯑꯦꯃꯨꯂꯦꯠ ꯑꯁꯤ ꯄꯤꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯂꯧꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯍꯩꯅꯗꯕ ꯎꯠꯂꯛꯂꯕꯗꯤ ꯅꯪ ꯈꯪꯉꯣ, ꯃꯍꯥꯛꯁꯦ ꯁꯣꯏꯗꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯤꯟ ꯑꯁꯤꯅꯤ꯫
ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯥꯌꯨꯅ ꯅꯣꯡꯃ ꯅꯤꯡꯁꯦꯗ ꯑꯦꯃꯨꯂꯦꯠ ꯑꯁꯤ ꯄꯤꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯥꯗ ꯂꯪꯊꯈꯤ. ꯗꯦꯠ ꯃꯤꯟꯁ ꯃꯍꯥꯛꯁꯦ ꯖꯤꯟ ꯑꯃꯅꯤ. ꯑꯦꯅꯤꯋꯦꯁ ꯍꯧꯖꯤꯛ ꯃꯤꯁ ꯅꯤꯡꯁꯦꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯦꯛꯁꯦꯞ ꯇꯧꯈꯤ. ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯥꯌꯨꯗ ꯍꯥꯏꯗꯣꯔꯛꯈꯤ. ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯍꯤ 30 ꯃꯃꯥꯡꯗ ꯀꯥꯔꯇꯥꯕꯨ ꯍꯣꯟ ꯇꯧꯈꯤꯕ ꯁꯃꯟ ꯑꯃꯗꯤ ꯑꯥꯗꯤꯕꯨ ꯃꯍꯥꯛꯅ ꯄꯣꯖꯦꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ. ꯍꯧꯖꯤꯛ ꯑꯥꯌꯨꯗ ꯍꯥꯏꯔꯛꯈꯤ, ꯁꯃꯟꯒꯨꯝꯅ ꯅꯪꯁꯨ ꯑꯣꯏꯅꯤꯡꯗ꯭ꯔꯕꯗꯤ ꯁꯤ ꯄꯨꯝꯕꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯌꯨ. ꯃꯇꯥꯡꯁꯤꯗ ꯃꯤꯁ ꯋꯣꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯥꯌꯨꯒꯤ ꯍꯥꯏꯕꯗꯤ ꯑꯥꯌꯨꯒꯤ ꯔꯨꯝꯗ ꯎꯕ ꯐꯪꯉꯤ. ꯃꯍꯥꯛꯁꯦ ꯅꯍꯥꯟꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯖꯤꯟꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯖꯔꯤꯕꯤ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ. ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯑꯥꯌꯨꯕꯨ ꯖꯤꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯑꯥꯌꯨꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯖꯤꯟ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯕꯗ ꯂꯥꯏ ꯇꯤꯟꯅ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯁꯥꯈꯤꯕ ꯑꯦꯃꯨꯂꯦꯠ ꯑꯗꯨ ꯐꯥꯎꯕ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯆꯪꯂꯝꯗꯦ. ꯍꯧꯖꯤꯛ ꯑꯥꯌꯨ ꯑꯥꯗꯤꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯗꯜꯔꯍꯤꯝ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯈꯨꯔꯥ ꯑꯣꯏꯔꯤꯕ ꯀꯥꯔꯇꯥꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤ. ꯃꯁꯤꯗ ꯀꯥꯔꯇꯥ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛ ꯀꯥꯔꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯀꯤꯔꯦ, ꯑꯩ ꯉꯝꯂꯔꯣꯏ. ꯑꯖꯥꯟ, ꯄ꯭ꯔꯦꯌꯔꯁ ꯄꯥꯕ ꯐꯥꯎꯕ ꯑꯩ ꯉꯝꯂꯔꯣꯏ. ꯃꯁꯤꯗ ꯑꯥꯌꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯁꯣꯔꯗ ꯀꯤꯐꯝ ꯊꯣꯛꯇꯦ. ꯑꯪꯀꯜꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯀꯃꯥꯏ ꯌꯥꯅꯤ? ꯑꯪꯀꯜꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯌꯥꯗꯦ. ꯑꯜꯂꯥꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ. ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ. ꯁꯤ ꯍꯥꯏꯕꯗꯒꯤ ꯀꯥꯔꯇꯥ ꯍꯧꯒꯠꯂꯛꯈꯤ. ꯑꯗꯨꯒ ꯑꯥꯌꯨꯗ ꯑꯥꯗꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯈꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯁ ꯅꯤꯡꯁꯦꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ. ꯍꯧꯖꯤꯛ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯤꯁ ꯅꯤꯡꯁꯦꯒꯤ ꯑꯁꯦꯡꯕ ꯁꯥꯌꯣꯟ ꯑꯗꯨ ꯎꯕ ꯐꯪꯈꯤ. ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯀꯥꯔꯇꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯃꯥꯟꯅꯕꯤ ꯋꯥꯇꯤꯒꯤ ꯁꯥꯌꯣꯟꯗ ꯑꯣꯜꯂꯒ ꯀꯥꯔꯇꯥꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯀꯤꯍꯜꯂꯝꯃꯤ. ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯍꯤ 30 ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯥꯏꯔꯤꯕ ꯏꯚꯤꯜ ꯖꯤꯟ ꯑꯁꯤꯅ ꯇꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯃꯤꯁ ꯅꯤꯡꯁꯦꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯨꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯦ ꯍꯥꯏꯔꯤꯕ ꯏꯚꯤꯜ ꯖꯤꯟ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯌꯣꯜꯗ ꯑꯣꯜꯂꯒ ꯂꯥꯛꯈꯤꯕꯅꯤ. ꯑꯦꯅꯤꯋꯦꯁ ꯑꯁꯤꯗꯩ ꯀꯥꯔꯇꯥꯒꯤ ꯑꯔꯣꯏꯕ ꯐ꯭ꯂꯦꯁꯕꯦꯛꯇ ꯆꯍꯤ 30 ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯀꯥꯔꯇꯥꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯅꯔꯛꯄꯗ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ. ꯑꯗꯨꯕꯨ ꯔꯖꯠꯄꯨꯗꯤ ꯏꯚꯤꯜ ꯖꯤꯟ ꯑꯗꯨꯅ ꯍꯥꯠꯈꯤ. ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯇꯤꯕꯨ ꯏꯚꯤꯜ ꯖꯤꯟ ꯑꯗꯨꯅ ꯄꯣꯖꯦꯁ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯆꯥꯊꯣꯛꯈꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯚꯤꯜ ꯖꯤꯟ ꯑꯗꯨꯅ ꯋꯥꯇꯤꯒꯤ ꯁꯥꯌꯣꯜ ꯑꯣꯜꯂꯗꯨꯅ ꯀꯥꯔꯇꯥꯕꯨ ꯀꯤꯍꯜꯂꯛꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯀꯥꯔꯇꯥ ꯅꯤꯡꯁꯦꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪ ꯇꯝꯅ ꯆꯦꯜꯂꯛꯈꯤ. ꯑꯗꯨꯒ ꯖꯤꯟ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯣ ꯃꯩ ꯊꯥꯗꯣꯛꯈꯤ. ꯑꯁꯣꯝꯗꯅ ꯑꯥꯌꯨꯁꯨ ꯎꯃꯪ ꯑꯗꯨꯗ ꯊꯨꯡꯂꯛꯈꯤ. ꯃꯥꯅ ꯂꯥꯛꯄꯗ ꯑꯥꯗꯤꯕꯨ ꯏꯚꯤꯜ ꯖꯤꯟ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯇꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯏ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ. ꯀꯥꯔꯇꯥ ꯃꯃꯥꯡꯗꯒꯤ ꯑꯖꯥꯟꯗ ꯀꯤꯖꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯖꯥꯟ ꯇꯧꯕ ꯍꯧꯒꯠꯂꯛꯈꯤ. ꯍꯧꯖꯤꯛ ꯖꯤꯟ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ. ꯑꯗꯩꯗꯤ ꯑꯥꯗꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤ. ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯑꯉꯥꯡ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯣꯛꯂꯛꯄꯗ ꯏꯚꯤꯜ ꯖꯤꯟ ꯑꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ. ꯍꯥꯏꯁꯤꯅꯗꯤ ꯍꯧꯖꯤꯛꯁꯨ ꯖꯤꯟ ꯑꯗꯨ ꯁꯤꯗ꯭ꯔꯤ. ꯃꯍꯥꯛꯁꯦ ꯉꯁꯥꯏ ꯑꯖꯥꯟ ꯂꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯃꯤ. ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ. ꯁꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯀꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ.